ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯤꯡꯗ ꯑꯗꯨꯛ ꯁꯥꯡꯅ ꯈꯨꯠ ꯊꯥꯕꯤꯔꯤꯕꯗꯨꯕꯣ? ꯂꯥꯡꯂꯦꯟ, ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕ ꯑꯩꯒꯤ ꯋꯥꯈꯜꯅꯤ. ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ. ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯇꯤꯛ ꯆꯥꯔꯕ ꯑꯩ ꯑꯃ ꯂꯩꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤ. ꯃꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯈꯥꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧꯒꯤ ꯃꯇꯧꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤ. ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯇꯤꯛ ꯆꯥꯔꯦ ꯈꯪꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯔꯣꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯒꯅꯤ. ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯋꯥꯗꯤꯅꯦ, ꯏꯁꯥ ꯏꯊꯟꯇ ꯋꯥꯈꯜ ꯋꯥꯅ ꯈꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯤꯡꯊꯧꯗ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯔꯨꯆꯣ. ꯂꯩꯃ, ꯑꯩꯍꯥꯛꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯌꯥꯝꯕ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯌꯥꯕꯤꯔꯛꯂꯕꯗꯤ ꯌꯥꯝꯅ ꯐꯔꯦ. ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯂꯒ ꯇꯞꯅ ꯃꯥꯡꯍꯟꯒꯅꯤ. ꯏꯌꯥꯝꯕꯒꯤ ꯍꯦꯛ ꯉꯝꯊꯪꯗ ꯋꯥꯡꯕ꯭ꯔꯦꯟ ꯑꯩꯅ ꯂꯩꯕꯥꯛ ꯉꯥꯛꯆꯕꯅꯤ. ꯍꯌꯦꯡ ꯏꯌꯥꯝꯕꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯐꯝꯊꯣꯜ ꯄꯥꯏꯗ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯋꯥꯡꯕ꯭ꯔꯦꯟ ꯑꯩꯅ ꯏꯌꯥꯝꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯆꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯗꯒꯦ? ꯅꯅꯥꯎꯗ ꯑꯗꯨꯛ ꯍꯥꯏꯕꯤꯌꯨꯗꯣ. ꯋꯥꯡꯕ꯭ꯔꯦꯟ, ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇ ꯈꯜꯂꯒ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯅꯠꯇꯦ. ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ. ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯗꯤ ꯑꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯟꯗꯕ ꯃꯤꯁꯛꯅꯤ ꯑꯁꯤꯔꯥ? ꯏꯌꯥꯝꯕ, ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯨꯟꯅ ꯈꯪꯖꯩ. ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯏꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯒꯗꯕ ꯅꯠꯇꯦ. ꯍꯥꯏꯕꯤꯌꯨ ꯏꯌꯥꯝꯕ, ꯍꯌꯦꯡ ꯏꯌꯥꯝꯕꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯐꯝꯊꯣꯜ ꯑꯩꯉꯣꯟꯗ ꯁꯤꯟꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯟꯅꯕꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯋꯥꯡꯕ꯭ꯔꯦꯟ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯗ꯭ꯔꯤꯕꯁꯦ. ꯅꯪꯕꯨ ꯂꯣꯏꯕ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯊꯛꯁꯤ ꯈꯥꯁꯤ ꯎꯠꯄ ꯉꯝꯗꯕ ꯅꯪꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯀꯔꯝꯕ ꯊꯧꯒꯜꯂꯣꯟ ꯎꯠꯀꯗꯧꯔꯤꯕꯅꯣ? ꯋꯥꯡꯕ꯭ꯔꯦꯟ, ꯅꯍꯥꯛ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ. ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯪꯅ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯥꯗꯣꯛꯎ. ꯋꯥꯡꯂꯦꯟ ꯍꯟꯕ, ꯅꯪ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯔꯝꯕꯒꯤ ꯑꯩꯅ ꯑꯩꯒꯤ ꯑꯁꯥꯎꯕ ꯑꯁꯦ ꯐꯥꯊꯔꯒ ꯂꯥꯛꯄꯅꯤ. ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯔꯝꯗ꯭ꯔꯕ ꯅꯪꯒꯤ ꯔꯨꯔꯦꯜ ꯑꯗꯨ ꯀꯛꯇꯨꯅ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯂꯧꯔꯒ ꯑꯩꯍꯥꯛꯅ ꯅꯤꯡꯊꯧ ꯐꯝꯊꯣꯜ ꯃꯨꯜꯂꯝꯒꯗꯕꯅꯤ.
ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯎꯃꯪ ꯑꯁꯣꯝꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯑꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯂꯩꯔꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯗꯣ. ꯀꯩꯔꯨꯡꯕ, ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯄꯅꯤ. ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯑꯔꯨꯕ ꯋꯥ ꯈꯔ ꯂꯩꯔꯦ. ꯀꯔꯤ ꯋꯥꯐꯝꯅꯣ ꯇꯥꯛꯄꯤꯌꯨ ꯑꯉꯝꯕ. ꯌꯦꯡꯉꯨ ꯀꯩꯔꯨꯡꯕ, ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯕꯗꯤ ꯍꯌꯦꯡ ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯪꯕꯨ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ. ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ. ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯋꯥꯐꯝꯅꯤ ꯑꯉꯝꯕ. ꯍꯥꯏꯕꯤꯌꯨ, ꯅꯅꯥꯏꯅ ꯑꯉꯝꯕꯒꯤꯗꯃꯛ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ? ꯀꯩꯔꯨꯡꯕ, ꯅꯪꯗꯤ ꯃꯥꯡꯗ ꯎꯔꯤꯕ ꯂꯣꯛꯄꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯕꯅꯤ. ꯉꯁꯤꯗꯤ ꯑꯩ ꯂꯣꯛꯄꯁꯤꯡ ꯑꯁꯤꯕꯨ ꯇꯔꯦꯠꯂꯛ ꯀꯣꯏꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯐꯪꯂꯒꯦ ꯈꯜꯂꯦ. ꯑꯉꯝꯕ, ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛꯇ 9 ꯊꯣꯛꯅ ꯈꯟꯊꯈꯣ. ꯂꯣꯛꯄꯁꯤꯡꯕꯨ 7ꯂꯛ ꯀꯣꯏꯕ ꯍꯥꯏꯕꯁꯤ ꯑꯉꯝꯕꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ. ꯑꯉꯝꯕꯅ ꯆꯤꯡ ꯑꯁꯤ ꯍꯦꯛ ꯀꯣꯏꯕ ꯍꯧꯔꯛꯄꯗ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝ ꯑꯃꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯑꯉꯝꯕꯒꯤ ꯊꯋꯥꯏ ꯂꯧꯒꯦ ꯍꯣꯠꯅꯔꯛꯀꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯉꯝꯕꯅ ꯆꯤꯡ ꯑꯁꯤ 8ꯂꯛ ꯀꯣꯏꯕ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯑꯉꯝꯕꯒꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ. ꯃꯔꯝ ꯑꯁꯤꯅ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯌꯦꯡꯕꯤꯌꯨ. ꯀꯩꯔꯨꯡꯕ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯤꯡ ꯑꯁꯤꯕꯨ 8ꯂꯛ ꯍꯟꯅ ꯀꯣꯏꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯒꯗꯧꯔꯤꯕꯅꯤ. ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯃꯪꯂꯥꯜ ꯄꯨꯝꯅꯃꯛ ꯃꯪꯐꯥꯎꯅꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯀꯩꯔꯨꯡꯕ, ꯑꯩ ꯆꯤꯡ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯗꯕ ꯌꯥꯗꯦ. ꯑꯉꯝꯕ, ꯑꯉꯝꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ. ꯃꯃꯥꯡꯗ ꯆꯤꯡ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯒꯦ ꯍꯣꯠꯅꯈꯤꯕ ꯃꯊꯧꯅꯥ ꯐꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯥꯡꯊꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ. ꯑꯉꯝꯕꯅ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕ ꯍꯩꯕ ꯑꯣꯏꯔꯕꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯂꯟꯗꯥꯔꯛꯄꯗ ꯈꯔ ꯃꯈꯩꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯅꯅꯥꯏꯅ ꯈꯪꯖꯕꯗ ꯑꯉꯝꯕꯗꯤ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕꯁꯨ ꯍꯩꯕ ꯅꯠꯇꯦꯗꯣ. ꯑꯗꯨꯅ ꯑꯉꯝꯕꯅ ꯆꯤꯡ ꯑꯁꯤ 8ꯂꯛ ꯀꯣꯏꯔꯒ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯨꯕꯗ ꯑꯉꯝꯕꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯒꯅꯤ. ꯀꯩꯔꯨꯡꯕ, ꯑꯩꯅ ꯆꯤꯡ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ. ꯍꯥꯏꯌꯨ, ꯅꯪ ꯑꯩꯒꯤ ꯏꯇꯦꯡ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ, ꯇꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯐꯔꯦ ꯑꯉꯝꯕ, ꯑꯉꯝꯕꯒꯤ ꯋꯥꯈꯜ ꯑꯃꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯑꯩ ꯑꯉꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯒꯦ. ꯏꯅꯤꯡꯊꯧ, ꯅꯤꯡꯉꯥꯏ ꯐꯠꯇꯕ ꯅꯅꯥꯎ ꯅꯨꯄꯥꯅꯤ. ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯉꯝ ꯇꯥꯟꯕ ꯇꯣꯛꯄꯤꯔꯣ. ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯕ ꯑꯩ ꯄꯥꯝꯗꯦ. ꯋꯥꯡꯕ꯭ꯔꯦꯟꯅ ꯑꯩꯒꯤ ꯄꯤꯛꯂꯤꯕꯤ ꯏꯆꯥꯅꯨꯄꯤ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ. ꯅꯆꯤꯟ ꯅꯅꯥꯎ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯗꯤ ꯃꯃꯥ ꯑꯩꯅ ꯌꯥꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ. ꯂꯩꯃꯔꯦꯝꯕꯤ, ꯅꯤꯡꯊꯧ ꯋꯥꯡꯂꯦꯟ ꯍꯟꯕ ꯑꯩ ꯍꯤꯡꯂꯤꯉꯩꯗ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ? ꯋꯥꯡꯕ꯭ꯔꯦꯟꯅ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯥꯡꯅꯕ ꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯏꯅꯤꯡꯊꯧꯅꯗꯤ ꯈꯪꯕꯤ ꯎꯕꯤꯔꯔꯣꯏ. ꯋꯥꯡꯕ꯭ꯔꯦꯟ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤꯕꯅꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯅꯤꯡꯊꯧꯗꯤ ꯈꯪꯕꯤ ꯎꯕꯤꯔꯝꯂꯣꯏꯗꯣ. ꯐꯔꯦ ꯂꯩꯃ,
ꯑꯩ ꯅꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕꯗꯨ ꯑꯩ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯒꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯆꯨꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯋꯥꯡꯕ꯭ꯔꯦꯟꯕꯨ ꯑꯩꯅ ꯈꯛ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯉꯝꯕ ꯂꯣꯛꯄꯁꯤꯡꯗꯤ ꯌꯧꯔꯛꯂꯦ ꯑꯉꯝꯕꯗ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯖꯔꯤ ꯆꯤꯡ ꯑꯁꯤ ꯀꯣꯏꯗ꯭ꯔꯤꯉꯩꯗ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯊꯕꯤꯈꯣ ꯆꯪꯁꯤꯟꯈ꯭ꯔꯕꯗꯤ ꯍꯟꯗꯣꯛꯄ ꯌꯥꯔꯔꯣꯏ ꯆꯤꯡ ꯑꯁꯤ ꯀꯣꯏꯕ ꯍꯧꯈ꯭ꯔꯕꯗꯤ ꯃꯔꯛꯇ ꯂꯦꯞꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯆꯤꯡ ꯑꯁꯤ 8ꯂꯛ ꯀꯣꯏꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯅ ꯊꯋꯥꯏ ꯂꯧꯈꯤꯕ ꯌꯥꯏ ꯀꯩꯔꯨꯡꯕ ꯑꯩ ꯋꯥꯐꯝ ꯑꯗꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯆꯪꯁꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯩꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯅꯤꯡꯈꯛ ꯍꯜꯂꯣꯏ ꯂꯣꯛꯄꯁꯤꯡ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯏꯕ ꯉꯝꯂꯒꯅꯤ ꯑꯉꯝꯕ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯤꯡ ꯑꯁꯤꯕꯨ 8ꯂꯛ ꯀꯣꯏꯅꯕ ꯁꯦꯝ ꯁꯥꯕꯤꯔꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯉꯝꯕꯅ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯍꯦ ꯏꯇꯥꯎ ꯎꯔꯦꯟ ꯅꯪꯅ ꯂꯣꯏꯕ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯁꯦ ꯃꯇꯦꯐꯝꯗ ꯇꯦꯍꯟꯈ꯭ꯔꯣ ꯃꯄꯨꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯅ ꯑꯅꯤꯔꯛ ꯁꯣꯜꯂꯨ ꯃꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯅ ꯑꯉꯝꯕꯗ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏ ꯀꯩꯔꯨꯡꯕ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯪꯕꯤꯕꯒꯤꯗꯃꯛ ꯑꯩ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯈꯛ ꯀꯥꯎꯔꯣꯏ ꯐꯔꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯗ꯭ꯔꯤꯕ ꯐꯥꯎ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯁꯤ ꯐꯒꯅꯤ ꯑꯉꯝꯕ ꯑꯉꯝꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯆꯤꯡ ꯑꯁꯤ ꯀꯣꯏꯕ ꯍꯧꯕꯤꯔꯣ ꯐꯔꯦ ꯀꯩꯔꯨꯡꯕ ꯑꯩ ꯆꯤꯡ ꯑꯁꯤ ꯀꯣꯏꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯈ꯭ꯔꯣ ꯍꯥꯏꯅꯕ ꯂꯩ ꯂꯣꯛꯄꯁꯤꯡ ꯑꯁꯤꯕꯨ ꯀꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯌꯦꯡꯐꯗꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯑꯩ ꯄꯥꯝꯗꯦ ꯆꯠꯂꯣ ꯐꯒꯅꯤ ꯑꯉꯝꯕ ꯅꯅꯥꯏ ꯑꯩꯁꯨ ꯏꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯒꯦ 이씨, 까리마 떡나 떠우리바시디 사로이 ngaroy mayam mamana aigi thawai laurage matagum tanarakledana ish hay iya ish kairung ana aingonda taklamba laywa ado so itauren nang naloiramba saroi singase nati phamda tehan khro he itauren nang naloiramba saroi singase nati phamda tehan khro kana leibage aibu amuk na kanbiyo aibu amuk na kanbiyo 이씨, 아이는 혹시 따키바 콘젤라도 앙암박이 콘젤니
ꯑꯩꯅ ꯈꯟꯕꯗꯨ ꯁꯣꯏꯗ꯭ꯔꯦ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯑꯉꯝꯕꯗ ꯁꯣꯏꯗꯅ ꯂꯥꯟꯗꯥꯕ ꯍꯧꯔꯝꯂꯅꯤ ꯈꯣꯡꯂꯩ ꯊꯨꯅ ꯑꯉꯝꯕꯕꯨ ꯀꯜꯍꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ